अहानबदा मरोइब पाउ इनर मणिपुर पार्लियामेंटरी कंस्टिट्युएंसी की मिखल इंगना चिकना लोइसिनख्रे चादा मरफु दशमिक मरी तरेट वोट थादनख्रे आउटर मणिपुर पार्लियामेंटरी कंस्टिट्युएंसी की पोलिंग स्टेशन तरामपल की मिखल नौना पांथोख्रे चादा मरफु मरी दशमिक निपान सिनो वोट थादनख्रे इसा इसा अपाब मी खनबदा मिसिंग ख्वाइदगी यामना थोपना डेमोक्रेसी बु मपांगल हेन पीब ngongani haina चीफ मिनिस्टर एन बिरेन फोंदुकले खरुमजरे आईएसटीवी पाउ मियंग ताबिरिबा सिमुतराम नोकचरे हौजिमा पोंगेबा पाउ ngasi ani suba tangkakta pangthokiba inner manipur parliamentary constituency gi mikal pamdaba thodok yaudana losinkhre mafam kharada vote mahut silaga thadai haiba EVM machine yadabadagi charangnaba thodok macha khara natana mapung oina mikal asi ingna chikna chathakhe hauji fawgi oina numidang pung 3 fawgi report ta polling station humudragi yaudana chada marfu dasmik nipan 3 vote thadana khe ngasi thadakiba vote asina mirep 13 gi maraibak leplagani मणिपुर के गवर्नर डॉक्टर नाजमा हेप्टुला नंगसी अयुक पुंग तरे ताब मतमदा सगोलबल केंद्र की मनुंग चनबा पोलिंग स्टेशन 11/34 ओइरिबा टीजी हायर सेकेंडरी स्कूल द बोट थादखे गवर्नर न पाउमी सिंगदा मांगना राज्य सभा दा चही सांगना लेरिंगैदा मणिपुर दगी लाकपा एमपी अयाम्बा वार्निंग थीना ngang ngamdaba amadi state asigi issue phajana pukat pathengna kite miyamna akiba yaudana isa isagi voting right adu sijinnabiu haike It's a message to those people जो शिफ्ट हो जाते हैं एजुकेशन के लिए, जॉब के लिए, तो अपना वोट वहाँ लेके जाएं. They should not waste their vote because that's very important. So you have to be careful, cast your vote, which is given a right given by the Constitution. I feel always very happy to cast my vote because I feel that I have participated in the nation building and forming a strong government. Chief Minister N. Biren Su Luang Sangam Dalaiba Sriban High School da hangba model polling station da bot thadake mak loina bihiyai nusu bot thadaminake N. Biren paumi singda nahan makai party amaga hunaduna ngangna bayaba ngangna krabasu ngasidi democracy ki khwaidagi maru oiba numit oiba maramna miyamna chithaba tawdana bot thadaba thopiu isa gi apamba mi khanbada missing khwaidagi yamna thopana democracy da mapangal hena piba ngamgani haike mak masamak ki oinadi namo again haiba pandamda mikal asida saruk yabani haike Nangai launa rosu amai magi khomna rosu ngasidi democracy gi khigi numit lepa numit haitare mana thada ningba man magi apamba democracy thada ba ya tawbuda bu thada badi loina thoga thada ninge mayam loina participate honinge. It is the strength of the democracy and we are trying to serve the nation. We are serving the nation through Narendra Modi ji, and the coming back of Narendra Modi ji as prime minister again is very important for the country. Congress की मीरेफ ओ नबकेशोर सु माकी पोलिंग स्टेशन नंबर 26/34 द बोथा दके मिखला सिगा मरि लेनना माकी ओइबो वाफम फोंदु रखे प्रजाना मिहु खलक पसिदा मागी पॉलिटिकल पार्टी दुसु येंगी को अद कांग्रेस पार्टी से यामना प्रोग्रेसिव होइबा अदगी सीएबी की अगेंस्ट द लेबा अदगी स्पेशल कैटेगरी ऑफ नॉर्थ ईस्ट हंजल हंगनी हाइबगुंबा फसपा की मसे लक्तोंनब रिव्यू तौनी का हाइबा इशू से जुम येंगनी हाइबा पार्टी होइना को करी हाइनी प्रजादा सेवा तौनिंबगी वखल लेबरा लेतबरा मासे मतिक चाबरा पार्लियामेंट दा मसे पीपल की लेबा इशू सिंग थोक ngамगदरा ngамोइदरा हाइबसु आई दुम प्रजाना खनरकने न खाली बीजेपी की मीरे बोरीबा आरके रंजन सु कोंग नांदेबम लेकाइदा लेबा पोलिंग स्टेशन नंबर 5/37 दा मसागी बोट थादके बोट थादब लोइरबा मतुंगदा माकी ओइबा वाफम सिंग पाउमी सिंग दा फोंदुके मणिपुर दसु अखोई सोइदना
प्रजा सिंह नुंगसिबिरगा इबु इनर मणिपुर पार्लियामेंट्री कंस्टिट्युएंसी की वना थाबी गनी अदुगा श्री नरेंद्र मोदी ना सेकेंड टर्म की प्राइम मिनिस्टर ओबसिदा मणिपुर प्रजा की खुदोल वना आई याउजगनी डेवलपमेंट फॉर ऑल एंड विथ ऑल हाइबसी मपुंग फाना पांगथोकपुंग amnanaba honagadi Andro Kendragi Manung Chanba polling station 5/6 the political party amagi miyoi singna atopa political party gi candidate yauna miyoi sing amata sanghandre repoll toba tangai fadre haina CPI gi candidate Dr. M Narana Phongdorakle Andro Kendragi Manung Daleriba polling station taruptadi yam serious over crime amane ko lawi masida ganatantra gi chana patha amatta yaudana mi ama khagtagi madusu mantri amagi area ni haidana मी अति चंगबी यारोई हाइबगी मोंग पब्लिक दा मोटिवेट तौरम अरान लंबी से मसी नेशनल लेवल दा फाइट तो चंगी इलेक्शन कमीशन मसी अब हम थोकते अल्टरनेटिव इज टू हैव रीपोल हाइरिबा पोलिंग स्टेशन खरसदी अमु हरा बहुत आदबा विद प्रॉपर सिक्योरिटी अरेंजमेंट नत्रगदी मसीदी प्रजान ताबदसु वाबी गनी हुजिकी मतम दो ओइथोयन खनब पोतु ओइथोहलबसे मसीदी यामना हंदब मखल की रांची से अखो प्रजामी याम थेंगनब ताई Zathariba Mikala Sida mafam kaya da ayambana ing tapna bot thadanare mapunung siba mi gi masingsu thajadana hengalakli haina CPI gi candidate Dr. M Narana Phongdorakle एरिया पुनमक विष्णुपुर डिस्ट्रिक्ट थौबाल डिस्ट्रिक्ट इम्फाल मनुंगी अदुगा इम्फाल ईस्ट वेस्ट मफम पुनमकता अखोई फिबम से प्रजा की हुई तोरेब टेलीफोन से हराउदना ngaktan di utpiro प्रजा से वोट पीरो मतुंगा आइबु पुननिंबगी वाफम दौजिछि वाफम कयाबगी टेलीफोन लाई मसी अमृत थोकिद्रि अर मसी खुदम अमनि प्रजाना निंग तमना मोइन पामजब कैंडिडेट खंजबगी अधिकार दु फंगेना हराउजबगी तंजामा उब फंगी Northeast India Development Party NAIDP gi mireb RK Ananna ma ki polling station 21/4 heno khongnem bida leiba regular English school da bot thadaki ekhoi gi mihut ka wari sanabagi pawdam ama मसे वाखल होबम चंगे हाइतर एनी आईडीपी ने टारगेट तौबदी अखोइना टारगेट तौजबसे रीजनलिज्म की गवर्नमेंट पाइबे रीजनल पार्टी गवर्नमेंट पाइबे कांसेप्ट खितंग दी सोंदर रे दुते अखोइसे एक्सेप्ट तबे बट मियाम नंगसी पामेदी रीजनल पार्टी दा मु थाजबे थमगा अखोइ लमदम सिगी सोइल चारक पाइताय एगी लेबाक सिदा हौरक चारक अखोइना अखोइ अवाब अखोइना मथिं पांगजद्रगरी कनाना पांगदी गाय वाखलोल से अखोइ खुदम लोइन फाउमिन रे हाइतारे तुंगी मणिपुर की फ्यूचर की दमते रीजनल नतना कइमते ले रैप से अखोइ द चपचाना अखोइ कन्विंस तवे अखोइ थाजजे अदुना एनी आईडीपी सिना ngasi ningba kairba jati sigi awab nangba jati sigi tangai phadana songthoraktaba yadadana akhoi si tholakpane ha wafam se dai thamjage Mikala Sida Election Commission of India ge guideline di matung ina polling station gi akoibada political parties singi polling booth singda firal amadagi hena thetaba chawkri anidagi hena thadaba amadi mi anidagi hena punba yaroi haiduna polling station kharada Manipur police na thabak lokatke guideline gi wangmada chatharamba polling booth kharada niyom chumna guideline adu ingadabani haiduna police na akanba section tharang lokatke Independent Mireb RK Somarendra Su polling station number 9/12 Thangwai Bermes Nam Lekai Deleba home polling da bot thadake handaki mikal asina yamna maru oiba mikal amani haike Mangi MP election gan kare khana kan hana ki jide tasina public members len aware hatar MP election ji kam value engagement project kam important role amal sana MP na lebak si kam aru thodang law ibne mem khangbira bani na hati ayam maximum numbers of voters mem topi bo thada bini na khalle dol bude chau chau mem yawri lena phagani na khalle dubu ai sum ai khanak na driver lo to se pong na tum oi do mal ai khache RJSP gi inergi mirep oiriba Sanjam Nandeshwar Su Thangweban polem lekai de leiba polling station number 9/17 da bot thadaki mirep oiriba Sanjam Nandeshwar na mark thazaba wafam sing paumi sing the phongdoke Peacefully yam phajana tawi akoi gi Manipur gi chief election officer adi maru in RO da su yam thagatsari yam well arranged tawi na mukta ai gi hujik aina lepsa bisi da ai gi rival si nearest kana oigada no haibisi akoi tamato si manung da hujimukti khangjaba ngamjadri aduba hayeng result haidok oina khangjaba tare
Speaker YKM Sansu Yumnam Lekai Lairem Bidaleba polling station number 13/11 da bot thadake miyam na ingna chikna masagi apamba mirepta bot thadaba ubada nungaiba po I haike. Hanagi MP Dr. T.S. Mainasu Kumbong Maning Lekai Daleba polling station 18/17 da bot thadake bot thadaba aduda makiluina bi Sorojini su yauke. Kairau Kendra gi manung chanba Kyamgai gi polling station 6/6 da INC gi polling agent amana agent oina bachang lubada hana leiramba BJP gi agent ni haiba mi amana form lokshin khraga agent gi I card pidana mahakpu mapanda tandhorakre hari thodo sigi matangda irang thoke tawbadagi irilbung police laktuna control tawbadagi pamdaba thodok thokhidre Presiding officer da thodok aduga mari leinana pau longnaba honabada agent amana ISTV news ki paumi singda nungaitaba wafam phongdoktuna kihanbaga loinana presiding officer gi mot loba yaroi haina athing lupidakre thodok thopamda Congress ki candidate Ona Vakeshwar Masa laktuna yengsinke voter singi right agent singna manghale voter singna bot thadaba changhalaga makutta mukta helaga EVM dana bot thada 100 haiba khangbadagi mafam aduda lakibani BJP gi agent singna mahak masa su changba yaroi haibaga loinana phuge tawrki haike Sumba rigging tawbase tawdana bain lekhoina hojiki post presiding officer da jo haijabani ada smile tawringa matamsida kari hani BJP gi adagi ate leriba agent singsina ingonda physically assault tawge hadana tawrai gi hariba agent singsina ingonda phuge tupege tawi ada mapanda sifai leibni mo changba yadana sum tangak na tawna yeng lei adana hairo mafam se report tawbudi yam darkar hoini free and fair oidaba sumana rigging tawbase thokre habsidi masigi praman leire andro kendra de ma polling station ohumda masama 7/39 7/40 7/10 sidasu rigging tawi adana mai dong pauta jai mafam siru andro du khoi sasira ina mai dong tawjari hai mafam siru report tawdabri yaroi si mamang sida hojiki mi si yamna maut sin bosi am thada gare hariba Voter amana phongdorakpada mahak masa khakta natana mamangda su mi kaya khutta mukta helaga EVM da bot thadadana thokan ki haina phongdorakle Moje BJP gini akhoju inaw hida natana moida bodi wahem ta haramde inaw hida thadadana bo lam atopada aina thadaba namu ba yabraiba isesu yare habida da thokre moina namabani na namda su yare thokro harakpani INC gi polling agent oigadaba thangjam Priyo Kumar na mahakna polling station da changbada agent oibagi form lokshin khraga agent gi I card pirakhide amadi mahakpu agent amagi thabak tawgi haiba yarakhide haike Hujik oiriba agency Congress ki agent ate moi atopa mi amane agi form di thajang gi form di Congress ki thajang gi bane do moina Congress ki saraga moina tongana pairaga oiba Polling agent amana mafam adu da lana bot thadakiba leite INC gi candidate latuna polling station manungda phamjinduna leiraga election process da ayet papiraga irang saganaba honabada thodok adu thokibani hairi Hana akogi sigi polling mafam sida akogi nungai taba irang amata leite candidate se akogi Congress ki kano Nabakishore mama sana laga polling mafam da naisalaga mama samang na mokse sagalaga chakibane ba aranba seranaba pau piraga Kyamgai Muslim Makhalekai da bot thadabada proxy tawnaba honai haiba wafam dagi irang thorakre Miyoi Kiana polling station da thomjilakpadagi mafam aduda mathau tawriba security personnel singna blank fire fawa tawduna miyam adu tankai pre Sathariba Mikalasida Thawal District Manung Chanba Lelong Thawal Amadi Wangkem Kendragi Apunba polling station Samatara Nipalda Mapung Oina Yengbada Pamdaba Thodok Yaudana Bot Thadana Ke Naungna Bot Thadaba Fangba Voter Kayana Harauta Yamba Fongdokle Wangkem Kendragi Yairipo Government High School Da Hangliba 32/20 model polling station Amadi Hau Kamamang polling station 32/1 Amadi
32/2 da hangliba nupi singi polling station singdasu miyamna vote ningthina thadana ke Thobal Kendra gi Chawema Higher Secondary School da hangliba polling station number 31/37 model polling station amadi 31/5 31/6 ki nupi singi polling station singdasu pamdaba thodok yaudana vote thadana ke Thobal Kendra gi Thobal Khetri lekai da leiba 32/30 polling station da MLA O Surja Kumar na Mikhal Jengsinba lakpada BJP gi worker amana photo copy haibagi wahodagi ngahak ungkhatna ba thokpa natana pamdaba thodok amata thokpa lekide Assembly segment Taruk Laiba Bisnupur District Oina Sunga Sigimical Ingna Chikna Thadake Mafam Kharada Thodok Macha Macha Amadi EVM Thagat Pada problem Laibadagi Matam Sana Hobungam Daba Khara Thengta Kiba Thodok Thokpanatana Pamdaba Thodok Laikide District Asigi Oina Nambol Assembly segment da Chada Marfu Dasmik Nipan Taret Oinangi Chada Humdramapan Dasmik Mapan Ama Bisnupur gi Chada Humpunipan Dasmik Amat Taret Moirangi Chada Humdramanga Dasmik Taruk Taruk Thangagi Chada Humbu Dasmik Mari Manga Amasung Kumbigi Chada Humdrani Thoi Dasmik Manga Ani Bothadana Ke Kundrakwam Kendra dasu masing yamlaba miyam thoraktuna bothadana ke polling station singda security na ningthina ngak senbagi mamita ke Mikhal manung da pamdaba thodok thopagi pau Kendra sigi oina lekhide N Rajendrona masing yamlaba miyam thoraktuna democracy gi asengba mahau lobagi mamita basi nungaiba poi haike ai polling phone am chalure chalukan se yamna peacefully tawbuse sima koida isada yamna nungaiba ma Fawba adu mayamna su yamna ingna chingna handakti magi lusingba khanbagi mirep khanbi sida ko yamna magi thawai yauna honabase masida aduga irang phlang leite sima yamna kari haitare khoigi magi degi miyamda apen ma phongdok chaba haita ngase upung tareta gi haukiba bot thadaba asida EVM machine yadabana maram oiraga sagolbal thangmaiban Thongju Kendra amasung Wangkhaigi polling station kharada minute nifudagi Yangkhai rom chontharaga bot thadaba hobu yauke Wangkhai Kendra gi polling station 15/45 ki presiding officer Arambam Hemantana EVM machine da loose oiba yaubadagi matam khar thengthakibani thengthakiba matamasi chapchana haptuna miyamda bot thadaba phangananaba honagani haike Kumbi Kendra gi MLA S Bira Madi Oinam Kendra gi MLA El Radakishore su masa masa gi polling station singda bot thadake Thasigi tarama thoida ahanba face da pangthokiba outer gi polling station tarama palgi ngasi naungna Mikhal amuk handuna pangthoke ngasi Mikhal amuk handuna pangthokliba mafam singdi singai gi da poigi polling station ani kachai da ama ukhrul gi sangshat b Churachandpur district ki Hanglep assembly segment gi manung channa sanglei songkong amasung songfuni Chandal gi oina Mahautera polling station ni Senapati gi oina Karongi Kadom Kavi amasung Khoide police station Mao assembly segment gi manung channa Chawainu amasung Songchong B Makhel KB A Makhel KB B Tungam Khulen D Tungjoi D Lai A amasung Lai B ni Tadubi assembly segment gi oina Tadubi A1 ni Hanglep ki yaudana Chada marfumari dasmik nipan sino bot thadana ke Ukhrul district ki assembly segment ahungi polling station marida Mikhal ingna chikna pangthoke Mikhal asida Chada marfuma thoi dasmik marigi chang da bot thadana ke Isam samjaba miyoibu BJP gi luchingba singna lana uhonna honari haina NPF ki election agent gaidon kamaina phongdukre ngasi Dulalend leiba NPF ki office ta unaba amada mahagna phongdokibada BJP na nagataba area singda maximum election report taunaba ECI da complaint toksinba amadi NSNIM gi mathakta isam samjaba miyoy amabu masa khangdana complainant oina DGP da se ihelamba gi thong chathare Asigumba thongasi BJP office na kudakta lepkadabani asigumba rasnitigi oiba akhuba mieng asina tungda state asigi oina aphaba oiroi haina makhata ke Any Tamil da Chandel da Ukhrul da Senapati da case laitaba FIR laitaba myamdu now how na BJP office gi case laye asi ta wena dictate to busa masi tawhaning de masi state authority na election commission na athuba madum da ben to godamni sec to godamni mi gi ming lana season ga mi gi live to threat lehanba insecure han busa tungda thohandra ngai media gi chuda appeal to zabani Amaromda NSNIM gi mathakta complainant amani haina lan na pauthok piraba Rias Village ki location kasungna phongdorakpada
mahakti BJP gi polling agent oibasu leite mahakna NSNIM na jingai SC miyam da kihanduna NPF ta bot namduna pihanana thong chathai haina Manipur gi DGP da aiba charol piduna FIR tawkiba leite BJP na nagataba area singda repol tahonana ba sinba thong da mahakpu victimize tawibani asiguma thong asi matungda amukhana tawbiganu haike thoklag base aigi dambakti wakhar yam soe mathang da su election da Manipur sita sumai thokalle aina haining badi aikhoi Manipur miyama waidana party ama free and fair tawnaga right to vote to present tawnersi mi siningai tawraga nang siro ai hinge haina tawbagi business to tawroise Uripo Khosnam Lekai polling station da nungtil pung ani khara helak pada VVPAT machine yaraktabadagi anoba machine ama sindoklaga makata na bot thadake ARO Surkumar na walhoriba voter sing masing suna bot thadaba yananaba matam loirabasu token yenthokuna masing suna thadanaba thaurang tawri haike Manipur gi Mikhal gi Puwari da ahanba oina Wangkai Kendra gi manung chanba Lamlong Higher Secondary School gi polling station da disabled tarukna mai pakna Mikhal pangthokre special polling station haina ningthina sem saba polling asida voter chahum kuntaret lei polling station asida mid ubagi pangal sonba mioi amaga khongi nungai taba leiba mioi mangana mathok tawke Presiding Officer W. Savana, Vimana Davana, vote ki duty, Amuk Fawu Yaur Kidre, Hadak Ahanba Oina, vote ki duty, Yauba Fangbasi, Nungaiba Poi Haike. Sina Sangsas da Koi Aroi Benati, Adoquina, Sida Tobung Matok, Malay, Aduna differently able person and Harini, and the Yoko Prime Minister, Bono Harini, multiple able person and Haibi Ganabo, Hari never. Aduna Atopa, common people sing Natagana Guardian sing Naga Kanbi Bado, Madugito, Koitado, Hanzani, Koin Honaragati, differently able person sing to as a normal person, Madonna Tobungangani Habasima, it has to say. Polling officer number 1 KS Subhasandrana disabled oibana Mikhal gi duty puba kiramba adu handaktagi akibadu mangkre haike Nungai jabamna ekoi duty saruk yabisa ekoi gi phibam ubasida nungsi bidana ekoi security personnel singji tongan ba jaga dagi lapani masak mamiang khana dedu moina ekoi songtho ko khoina anaba moina seba ta budong ko president phan nung sitok chamtok tana yamna corporation pb ekoi gi help to biba aduga ekoi gi inner agent phami ba corporation pb ba aduga public ki view da su khoi da su respect amaga loina na Moidasu Nuajabogan on Kolay, Aduna, Eko, Saida Kojo, Norman Pasalamanangam, Ekojungam, Hapaduki, and Waduni, I coin a Kalambaduki Wangmada, Masiki polling station, Jiga, Ekogadi, Kadang satisfy or Nuaja and Kali. Nupi official Natana Matauto by School Assembly segment ki Wangkai High School Amadi Palace Compound Laiba, Maharaj Buddhasandra College ki polling stations in the Su Ingna Chikna Board Tadanake. Ngasi pangthukiba Mikhala sida Anganwadi worker amadi helper singna su bot thadabat lakpada angang masa selakpa singi angang logduna mating pangke thangmiban ACG oina 9/30 dagi 9/34 gi lalambung makhongda voter single oina rakpa angang sing lalambung makhong nauksakpam laikai and nagamapal lamabam laikai gi apunba center taretna angang sing senake Pamdaba Thodok Ama Aninatana Mikhal Santi in a Pangtokre, Mikhal Gimatau Toruba polling personnel sing Masamasagi District Election Office the Hanara Kre. Luina Assembly segment singi tongan na Kaidotuna, Tamliba Masamasagi strong room sing da EVM machine sing Akanva security gi section Tauranga Luina Tam Kre. Bisnupur District ki Matau Toruba polling personnel sing District Mini Secretariat ta Thunglakibaga Luina EVM sing DC complex manung da labor strong room da thamkre strong room ase Central Force ki company ni pana ngak sen bagi mathakta CCTV camera kendune yangchile amarom da duty saluba personnel sing halakpada DC complex ta gari sangan dabana makoina purakpa arumba polam sing kilometer makhairom khongna chalan bana khudong sadaba kayamarom mayoknan ke Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time.
Download the Food Wi-Fi app now. Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Home, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Admission open at BYS and BYS BMT for class 10, 11 and 12. Second position, logirapasi BYS na so mating panggiri. BYS ki thesis se in thakara masam na kanai na khale. 2018 sida aina mai pawak ko matlab se BYS BMT ki faculty sing yam na sama mating panggiri. Maruti Suzuki Arena brings you the big new Wagoner. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They drive the big new Wagoner at our Aston Motors showroom located at Jingbirong in Far West. Jolip 100% natural syrup amasung capsule. yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singidamakta jolip capsule chabiyu ima pirol syrup natra suba khaktana yaroi aduna pirol singda comfort tinglibani Haujik makhum tangkai mahairo aduga t-shirt tu lupsillo masigi step macha asina higi langsingbu phajahanduna machu mamen so thokanni adudi comfort na to risi karino fajanaba amasung machu mamen thohan bani comfort after wash apikpa khongthang ajoba thabak Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Oripok, Mpal. Paradise para fruit. Paradise para fruit. Have a sip and feel the difference. Break matungda mayam utaram nokchari makhata pauda ngasidagi tha si kun phawba Pondicherry University da India gi Star College singi manga suba mifam hokre Department of Biotechnology na sinduna pangthokliba mifam asida Manipur dagi Dana Manjuri Community College yauna India gi punna college marfumari na sarukyare Handak mifam asida chahi amagi progress review tawbani chahi ahum mai pakna performance piraba matungda atopa chahi ahunga amamuk sangdokani amadi star status phangani ningsing bayai Dana Manjuri Community College ase ing solusingani taramani da ahan bagi oina trade ani da diploma course phawdamag hangdokhibani thangnaba chahi dagi trade mari da hengatuna Kaushal Kendra gi makhada BVoc degree course singda upgrade tawkhe ing solusingani taranipal dagi star scheme gi makhada department mari da strengthen tongnanaba Department of Biotechnology na khangatke masigi makhada college asigi trade mari radio imaging medical lab food amadi digital multimedia da ahenba practical gi damag anoba technique sing hawkatuna mapangal kangkhat hale Jiribam apung phaba district ama oirabasu ngasi phawba district asigi leiriba fair service ki office substation amagi thakta adumak leire office ki leiriba mawong amadi staff singi leifam phibam chadre station ase ing solution amaga chamapal marfu marigi June 13 da matamadugi minister TS Devendrana Jiribam police station da hangdokhibani ing solution ani tara dagi ZDO office da hongjinduna leiraki district amagi leifam thokpa station officer SO amadi LF masing suna leite atopa district singa yengnarubada Jiribam da leiriba fair service ki phibam hanthaba thakta leire hauzik leiriba fair service ki phibam masida mari leinaba authority na yangsinduna leifam thokpa office khuchukhulai amadi quarter na chingba pibinaba staff singna pungning singchile Government sida koi hongnandra ikoi lam phange adubu building matik chadaba koi main power watt pa sumba kaya sina ikoi da awaba madu ore yargadi mari leinaba authority singna ikoi waliba bari khangde office khangde building quarter khangde masi koi sarkar gi koi fire service bo antang yimjin directuna sabirkani habigi thajabase thamjari
KSA Jiribam District Council amadi Jiribam Women Association of Kanglei Pakna Sinduna ahumlak suba Jiri Treaty 1833 ningsing numit thoram KSA District Council gi office ta pangthokre thoram adu da Jimwa ki President TS Jenny KSA Jiri District Council ki President L Bonchan Advisor L Surendra Kumar KSA Head Office ki Finance Secretary Tiam Johnson susarukya ke L Bonchan na Jiri Treaty thoram KSA na sei khudingi leptana pangthokle masina matam amada miyam punna khanglaktuna numit asibu Manipur gi puwari da channaba honari haike Myanmar gi isingi kumai ga mari leinana thas gi tara mari dagi tara tret fawa nam phalong kethel thong lolamba adu ngasi dagi mahuk sagum hangkhre matam sangna thong loluba maramna ngasi pot chei leiba lakpa gi chang yamna nemke hayeng purnima numit amuk oiba maramna kethel asi thong hangloi hairi Wangkem Kendra gi manung chanba Waithauda polling station 32/27 da bot thadanaba leplingai da nupi ama wantharakpadagi lilongda leiba Nur Hospital da laikanaraba matungda laikhidrabi nupi adudi Basanti kawi hairi Lupa crore ahum henbagi sana nifum doi suba Sam Rifles na Imphal More lambigi KLP sek post amadi Sam 5 village mayada achat awoksing sek tawda mi amadagi fagatle hairi Parab mi adudi thangza hau tau thang sei kuntra taru More ward number mapan dagini magna sana bar kumfumari adu back amada haptuna purakibani hairi paglaba mi adu sana sing aduga loinana More gi custom preventive force da kushinaraba matungda makata ba ain gi oiba thabak lokhanaba Imphal gi custom office da purakre hairi Thasiki tangtara mangada sit khiba kan manong leinong sit aduna Bisnupur district ki manung chanba kumbi kendra gi saiton gram panchayat ke manung dalaiba community hall ahum lenga ki mahiloi sangyauna yum kaya amang atak kaya thokan kre hari awana tarba singi damak mateng pangbinaba pradhan M Ipomsana mari leinaba singi pungning singshilakle Living Arts Academy Manipuri thangta sagolbal teragi Kuntra taruk suba mapok kumon terada laibat naina sang community hall pangthokre tharamadu da Imphal West Jilla Parishad ki upadaksa NGB Mola sana konung thang talusang advisor RK achobi sana critic Buddha Chingtham su sarukya ke academy asigi lekhidraba oza sing amadi founder member sing da ikai khunaba utke makhatana sanabagi pau lobirase Kasi sanabagi pauda April mapandagi taramanga fauba Spain da pangthokiba international boxing tournament Boksham Yutta India gi mahusinduna saruk yarubi Naurem Baby Rosie Sana Chanuna kilo Yankai mathogi kangrupta gold medal fanglakle Magna gold medal orpada Thawal District Amateur Boxing Association anungai bafungdukre Baby Rosie Sana Mericom Boxing Academy gi sanaroini Makataba sanabagi pau benang thaujamdagi amuk fangbigani Sacrifice Voice of Sugunu Kaksing District Sinduna Ngasidagi Sugunu Public Ground Tim Kuntarungna Saruk Yaduna Marisuba Ningtogjam Angwamcha Amadi Laisam Ronit Memorial 7-man Aside Open Football Tournament Haukre Tournament asigi ngasi ahubunimit ki sanakiba match da FC Lamjauna FFC Lalol Phaibu goal taruk ahumda maitiba pikre All Manipur Football Association na sinduna tha sigitang taramanga dagi sathariba inter-district transfer gi ngasi marini sanba numita SIRC Imphal West District gi Eastern Sporting Union Imphal East District ta Ice Balesori nupi sanaroi ama yauna punna sanaroi tarukna inter-district transfer apply tawki hawjik phawda punna sanaroi kuntrana inter-district transfer apply tawkhre inter-district transfer tawpagi matam tha sigitang kunma thoi phawba sathagani Tha sigi tang kundegi kuntaruk phauba Hong Kong da pangthokadoriba Asian Powerlifting Championship amadi mathang thagi me taranipal dagi kunmari phauba Tokyo da pangthokadoriba World Sub-Junior Bench Press Championship da coach oina saruk yarugadaba elangum inau sanaroi Rai Kumar amadi sanasam sauba Devida State Football Coach elangbam Ratanna selgi mating amadi asam khudol posting piduna pongning thawatkhre thawram masi PBB PTC kaisamthong elangbam lekaida pangthoki saruk yarugadoriba elangbam inau amadi Rai Kumar Naurem championship asida saruk yarunabagidamak hayeng Imphal thadoklagani
Environment Director tiki pangki banga si goi ki bainga sa mani nuju ki pauda khwai digi sa ki ba Celsius degree control dai just make mapal khwai digi ingba Celsius degree taramari just make amani pal Nuksita ya waising manan gisang maximum da sa da mar putarong dai just make sino ani minimum da sa da kulum dai just make ama mga oiki Ngasigi nong sukip kisang sino just make mari ama millimeter ni Hauzeroi badamaroi bapau amukhana Inner Manipur Parliamentary Constituency gi Mikhal ingna chikna lotion kre chadamar food dasnik mari taret bot hadana kre Aukta Manipur Parliamentary Constituency gi polling station Taramapal gi Mikhal nauna pangpukre chadamar fumari dasnik nipan sino bot hadana kre Madi Isai sagi apamba mi khan bada mission khwaida gi yamna thokpana democracy bu mapanga khena piba ngangani haina chief minister MBD na phone Nasi yo na dia na bizar paw matang solution jare mieng tabiri basingba muka hanna